Praise the Lord. Ahanba magtada kanbiba amatangairaba mapu Jisu Christagi sengthoiraba minglenda yengbiriba masung tabiriba nungsijaraba chilinausing iche chalima pabungsing marupsing ojasing mayam pungnamakpu dayanan laishramna Prabhu Jisu Christa kanbiba mapugi minglenda ikai khumnajabaga loinana yaifa mangol supizari matam chupada phattaba hairibadudagi athembadagi amambagi pangaldagi ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯝꯈ꯭ꯔꯕ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯇꯨꯅ ꯉꯁꯤꯁꯨ ꯂꯣꯏꯅꯕꯤꯔꯤꯕ ꯏꯃꯥꯅꯨꯑꯦꯜ ꯑꯗꯨꯒ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯂꯣꯝꯅꯥꯏꯗꯕ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯍꯦꯚꯟꯗ ꯄꯨꯈꯠꯄꯤꯅꯕꯒꯤꯗꯃꯛꯇ ꯂꯧꯕ ꯂꯥꯛꯄꯤꯒꯗꯧꯔꯤꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜ ꯑꯗꯣꯝꯁꯤꯡꯒ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ ꯃꯌꯥꯝ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯒꯤ ꯃꯔꯝꯅ ꯉꯁꯤꯒꯤ ꯋꯥꯄꯥꯎ ꯑꯁꯤ ꯁꯦꯝꯖꯕꯅꯤ ꯑꯍꯥꯟꯕꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯉꯣꯟꯗ ꯎꯠꯄꯤꯕ ꯑꯊꯣꯏꯕ ꯑꯃꯈꯛ ꯍꯥꯟꯅ ꯐꯣꯡꯗꯣꯛꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩꯒꯤ ꯄꯄꯥ ꯃꯍꯥꯛ ꯑꯁꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗ ꯃꯌꯥꯝ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯑꯩꯅ ꯄꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯊꯕꯛꯇ ꯄꯄꯥꯁꯤ ꯇꯧꯔꯝꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯄꯄꯥꯁꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯁ꯭ꯀꯤꯝ 3ꯒꯤ ꯃꯍꯥꯛꯅ ꯏꯟꯆꯥꯔꯖ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯊꯪ ꯆꯍꯤꯗ ꯃꯍꯥꯛꯁꯤ ꯔꯤꯇꯥꯌꯔꯃꯦꯟ ꯑꯣꯏꯕꯒꯤ ꯃꯇꯝꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯊꯕꯛꯇ ꯑꯩꯁꯦ ꯑꯄꯣꯏꯟꯃꯦꯟ ꯐꯪꯉꯦ ꯃꯌꯥꯝ ꯑꯩꯁꯦ ꯊꯕꯛꯁꯦ ꯖꯣꯏꯟ ꯇꯧꯔꯦ ꯑꯃꯁꯨꯡ ꯗ꯭ꯌꯨꯇꯤ ꯀꯥꯕ ꯍꯧꯔꯦ ꯊꯕꯛ ꯖꯣꯏꯟ ꯇꯧꯕꯗꯤ ꯃꯌꯥꯝ ꯑꯩ ꯈꯔ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯗ꯭ꯌꯨꯇꯤꯁꯦ ꯍꯧꯖꯤꯛꯇꯒꯤ ꯀꯥꯕ ꯍꯧꯔꯦ ꯃꯌꯥꯝ ꯀꯣ ꯑꯩꯅ ꯗ꯭ꯌꯨꯇꯤꯗ ꯔꯤꯒꯨꯂꯔ ꯅꯥꯏꯅ ꯀꯥꯕꯁꯦ ꯍꯧꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯦꯂꯔꯤꯗꯤ ꯐꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯁꯦꯂꯔꯤꯁꯦ ꯑꯩꯅ ꯖꯣꯏꯅꯤꯡ ꯇꯧꯕ ꯗꯦꯠꯇꯒꯤ ꯍꯧꯔꯒ ꯄꯥꯁꯜꯂꯒ ꯁꯦꯂꯔꯤꯁꯦ ꯄꯤꯔꯛꯑꯅꯤ ꯊꯥꯔꯛꯑꯅꯤ ꯍꯥꯏꯗꯨꯅꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯦꯀꯣ ꯃꯌꯥꯝ ꯑꯃꯁꯨꯡ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯍꯦꯛ ꯗꯨꯀꯥꯟꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤ ꯑꯃꯁꯨꯡ ꯃꯗꯨꯗ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯗ꯭ꯌꯨꯇꯤ ꯀꯥꯕ ꯍꯧꯔꯦ ꯃꯌꯥꯝ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯑꯣꯏꯅ WhatsApp ꯒ꯭ꯔꯨꯞ ꯑꯃ ꯂꯩ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯊꯥꯕꯒꯤ ꯐ꯭ꯂꯣ ꯃꯤꯇꯔ ꯑꯃꯁꯦ ꯑꯩꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯦꯗ ꯑꯣꯐꯤꯁꯇ ꯑꯩꯅ WhatsApp ꯒ꯭ꯔꯨꯞꯇꯨꯗ ꯑꯩꯅ ꯑꯞꯗꯦꯠ ꯇꯧꯖꯕꯅꯤ ꯑꯍꯥꯟꯕꯗ ꯏꯁꯣꯔꯕꯨ ꯌꯥꯝ ꯊꯥꯒꯠꯆꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯥꯒꯠꯃꯤꯟꯅꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯌꯥꯝ ꯂꯣꯏꯅꯕꯤꯕ ꯅꯨꯡꯁꯤꯕꯤꯕꯁꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄꯤꯗꯕꯅꯤ ꯂꯣꯝꯅꯥꯏꯗꯕ ꯃꯐꯝ ꯐꯥꯎꯕ ꯊꯥꯗꯣꯛꯄꯤꯔꯣꯏ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯌꯥꯝ ꯃꯇꯝ ꯑꯃ ꯌꯥꯝꯅ ꯑꯋꯥꯕ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯈꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯖꯔꯛꯄ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯩꯒꯤ ꯏꯄꯨ ꯃꯍꯥꯛ ꯑꯁꯦ ꯄꯟꯆꯥꯌꯠ ꯄ꯭ꯔꯙꯥꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯌꯥꯝ ꯆꯥꯎꯕ ꯑꯦꯔꯤꯌꯥ ꯀꯣꯜꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏ ꯃꯌꯥꯝ ꯃꯌꯥꯡꯒꯤ ꯄꯥꯡꯒꯜꯒꯤ ꯃꯌꯥꯝ ꯑꯃ ꯑꯦꯔꯤꯌꯥ ꯀꯣꯜꯂꯒꯀꯣ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯄꯨꯁꯨ ꯍꯤꯟꯗꯨꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯂꯩꯔꯛꯄꯅꯤ ꯑꯩꯒꯤ ꯄꯄꯥꯁꯨ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯔꯛꯄ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯒꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯌꯨꯝꯗꯒꯤꯁꯨ ꯈꯔ ꯏꯟꯊꯣꯛꯄ ꯁꯥꯎꯕ ꯇꯧꯕꯒꯤ ꯃꯔꯝꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯈꯤꯕ ꯃꯌꯥꯝ ꯑꯩꯒꯤ ꯌꯥꯝ ꯄꯠꯇꯅ ꯋꯥꯈꯤꯕ ꯃꯇꯥꯡ ꯌꯥꯎꯈꯤ ꯃꯌꯥꯝ ꯀꯣ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯏꯄꯥꯒꯤ ꯑꯆꯨꯝꯕ ꯇꯥꯛꯊꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕ ꯑꯃꯁꯨꯡ ꯇꯧꯖꯕꯒꯤ ꯃꯔꯝꯅ ꯑꯃꯁꯨꯡ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯖꯕꯁꯤ ꯃꯌꯥꯝ ꯑꯩ ꯑꯋꯥꯕꯁꯦ ꯑꯩꯅ ꯈꯪꯖꯕꯒꯤ ꯃꯔꯝꯅ ꯑꯩ ꯑꯋꯥꯕꯅ ꯀꯔꯝꯅ ꯈꯥꯡꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯩꯖꯗ꯭ꯔꯒꯁꯨ ꯑꯩ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯒ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯈꯔꯁꯤꯗꯒꯤ ꯑꯩ ꯑꯋꯥꯕꯗ ꯈꯔꯗꯪ ꯑꯣꯏꯔꯒꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯥꯡꯖꯔꯛꯄꯗꯒꯤ ꯏꯄꯥꯅ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯏꯄꯥꯒꯤ ꯊꯧꯒꯜ ꯏꯄꯥꯒꯤ ꯕ꯭ꯂꯦꯁꯤꯡ ꯑꯁꯦ ꯑꯩꯉꯣꯟꯗ ꯍꯩꯊꯕꯤꯔꯛꯄꯅꯤ ꯏꯄꯥ ꯊꯧꯒꯜꯁꯦ ꯃꯄꯨꯡ ꯐꯥꯅ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯃꯌꯥꯝ ꯑꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯗꯨꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯥꯒꯠꯃꯤꯟꯅꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯕꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗ ꯊꯕꯛ ꯑꯃ ꯄꯤꯅꯕꯤꯔꯦ ꯃꯌꯥꯝ ꯑꯃꯁꯨꯡ ꯑꯩ ꯗ꯭ꯌꯨꯇꯤ ꯐꯖꯅ ꯔꯤꯒꯨꯂꯔ ꯅꯥꯏꯅ ꯀꯥꯕ ꯍꯧꯔꯦ ꯃꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯄꯤꯅꯕꯤꯕꯅꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯩꯅ ꯁꯄ꯭ꯂꯥꯏꯒꯤ ꯊꯕꯛ ꯆꯪꯒꯦ ꯍꯥꯏꯕꯁꯨ ꯈꯜꯂꯝꯗꯦ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯐꯥꯎꯗꯦ ꯑꯗꯨꯕꯨ ꯄꯄꯥꯅ ꯇꯧꯔꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯅ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯑꯄꯣꯏꯟꯃꯦꯟ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯍꯦꯗ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯑꯩꯒꯤ ꯖꯣꯏꯅꯤꯡ ꯂꯦꯇꯔꯅꯆꯤꯡꯕ ꯂꯧꯔꯒ ꯃꯌꯥꯝ ꯑꯩꯁꯦ ꯖꯣꯏꯟ ꯇꯧꯔꯦꯀꯣ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯗꯨꯒ ꯁꯄ꯭ꯂꯥꯏꯗꯣ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗꯣ ꯑꯩꯒꯤ ꯗꯨꯀꯥꯟꯒꯤ ꯍꯦꯛ ꯃꯅꯥꯛꯇꯅꯤ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯕ꯭ꯂꯦꯁꯤꯡꯁꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯅꯤ ꯑꯃꯁꯨꯡ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛꯇꯪ ꯄꯥꯊꯣꯛꯆꯒꯦ ꯍꯥꯏꯅ ꯈꯟꯖꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯄꯤꯔꯦ ꯃꯌꯥꯝ ꯑꯁꯦ ꯑꯩ ꯃꯌꯥꯝꯗꯁꯨ ꯐꯣꯡꯗꯣꯛꯆꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯟꯕꯤꯕ ꯃꯄꯨ ꯍꯥꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯀꯔꯝꯕ ꯙꯔꯃꯅꯣ ꯍꯥꯏꯅ ꯍꯪꯗꯕꯤꯗ ꯙꯔꯃ ꯌꯦꯡꯗꯕꯤꯗ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯖꯔꯒ ꯑꯃꯁꯨꯡ ꯃꯁꯤꯗ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯩꯅ ꯈꯟꯖꯕ ꯑꯁꯥꯗꯨ ꯊꯨꯡꯍꯟꯕꯤꯕ
ईश्वरना लोइनबीबा इचिलनाव इचे इचलिमा पाबुंगसिंग ईश्वरना हेने हेने पिनबीगनी हेने हेने लोइनबीगनी फत्तबदगी कनबीगनी मरमदी अदोम ईश्वर की थौगल तौरिबा मी अमनी मही यानबो उपानबीदो ईश्वरना इसिंग हैबी मैम को मही यानदब उपानबीदी कक्थले हाइन बाइबल की वहाई नो मैम को यंबिउ ए बाइबल दगी ईश्वर की वहाई पाथोक्सरके अदोम काउबीगनो असिगी बाइबल की वर्सिसु 2 कोरिन्थिया पंदु मापन की पद निपान अमसुंग मापन दा सुमना हाय मैम मरमदी हिरम खुदिंगमक्ता मतम पुम्नमक्ता नेखोयगी अवाटप लैतदुना अफब थबक खुदिंगीदमक्ता मरांग कायननबा ईश्वरना नेखोयदा थौजान पुम्नमक मरांग कायहनबा ngami मसी इदुना लैबगुंबनी महाकना योंथुई महाकना लायरबसिंगदा पी महाकि धर्म चेनबा अदु मतम पुम्नमक्ता लेंगदना ले आमेन आमेन अखोयदा वातनबा हिरम पुनमक अखोयदा नुंगाय याइफना थमनबगीदमक्ता हायबा इपा महाकना पिनबीबा ngami अमसुंग इपा महाकना पिनबी अदुगा मखादा ईश्वरना फोंदोकपीरिबसि यंगदु अखोयना योंथुई अखोयना लायरबदा पीबसे असिदगी हेना ईश्वरना पामजबा लैतेको मैम लायरबदा पीबा युमलोनबबु नसामकुमना नुंसिउ 10 कमांडमेंट याथंग तरादो याथंग अनी खक्ता सुखरबनी अहानबदा अखोयगी थमोय पुंबा थवाय पुंबा मसुंग पुकनिंग अपुंबना जेहोबा इपा ईश्वरबु नुंसिगदबनी मसि अहानबा मसुंग ख्वाइदगी चावबा याथंगने अदुगा अनी सुबदुदी असिगुंबनी नेखोयना नेखोयगी युमलोनबबु नाहाकना नाहाकी युमलोनबबु नसामकुमना नुंसिउ वायन याथंग यावरिबा अमसुंग वा ताकथोकपा मिसिंगी वाहाय अदो याथंग अनी असिदा सुप्ले हाइबिबनी नुंसिबदा सुप्ले मया अदुना लायरबदा अवानादा मतेंग पांगबसे नुंसिबगी खुदमनी अमसुंग प्रभु जीसुना अदोमदा लोइनबीरकपा मतमदा हाइरिबा थौगलसे सोयदना अदोम तौरकनी मया अदुगा एखोय ईश्वरना एखोयदा पिनबीरकनी हाय मया असिनिको मयाम अइना लैतना अवाना तारबा मिसिंगदा युमसिंगदा खरदंग ओइरगसु मतेंग पांगजगे हाइना खंजबा मतमदा खंजदुना अइना पांगजखिबनी अदुबु लंबी असे ईश्वरना पिरई अहानबदा तौगे हाइना खनबिउ इना खुल्लगा मतेंग पांगे हाइना खनबिगनु ngasi अचाबा मतमनी हौजिक अचाबा मतमनी हयेंग करी ओइगनी कनाना खंगी मैम को अदुना ईश्वरना पिरकनेबा सेम साबसे अखोयगिनी तौहनबिगदौबसे ईश्वरनानी मैम मरुदो ईश्वरगी वाहैनी हुनबदुदी अखोयगी थबकनी मतोन चोंगनबा पांबी हवनबदुदी यीशु ख्रिस्त इपा ईश्वरगी थबकनी मैम अदुना अखोय इपागी थौगल हेने हेने तौमिनसी मैम इपा ईश्वरना मागी थौगल तौरिबा अवाना सिंगदा मतेंग पांगजरिबा अदुगा मैम इपागी अफबा वापावसे ईश्वरना फोंदोकपसि याम पामजबनी फोंदोकमिनसी अइना लेजरिबा मफम से असिगा पैसागी लुपागी यंगदुना क्रिश्चियन ओइरे हाइदुना ओइरमगा तोए हाइदुना तोखिबगी मफमदनी यीशु ख्रिस्तना इबु खंदोकपिरिबसे मरमदुना अइना अवाना सिंगदा मतेंग पांगबसे पांगबा मतमदा अइना अखोगी मयामदा उहल्लिबसे मैम वीडियो सेमीबसे करिगिनो मी सिंगना उरगा यीशु ख्रिस्तगी अचुंबदो खंगकनबगीदमक्तनेबा बाइबलनसु हाय नेखोयना ताइबंग पानबदा तौबा थबकसिंग अदो अफबा थबक अदो मी सिंगना उरगा सरगदा लेबा नेखोयगी नपाबु थागतनबा नेखोयगी मंगाल अदो मी सिंगी ममांगदा ngalhallu मैम मरमदी अखोयगी मफम मसिदा मंगाल ngalhanbagi mahutta यीशु ख्रिस्त कनानो खंगदना क्रिश्चियन ओइबसिंगना लान अममबदुना अंगानबदुमाइना ओहल्लेबा यीशु ख्रिस्तगी मरमदा अरानबा वाही हाइदोक्तुना हाइरिबा मफम अदुदा मंगालसे अइना उथोकपनी मरमदी यीशु ख्रिस्तना करी हाय यू आर द लाइट ऑफ द वर्ल्ड नखोय ताइबंग पानबगी मंगालने अदोम ताइबंग पानबगी मंगालने हाइबदुनी मैम मसुंग इपाना सिजिनबिबनी नुसिजरबा अखोय सब्सक्राइबर ओइरबा चिलनाव इचे चलिमा पाबुंग सिंग कयागी मतेंगदगी ngamjabani कय अदोमगी मैमगी प्रेयर प्रार्थनादगी ngamjabani मैमना प्रार्थनादा अखोय फैमिली गी दमकता निंसिंग बिबा काउबिगनो हाइदुना फोंदोकसे मैम ईश्वरना अइगी सुकन खलुदबा थबक अमा पिनबिरे असिगी थबक से स्टेट गवर्नमेंट की अंडर दनी अमसुंग मैम से लाइफ टाइम ओइना सुगनी हाइदुना हाय अदुगा अदुम चही की मतुंगदा सैलरी सुदुम हेंगलकनी हाइना हाय को मैम ए दुकान से दुम फमजबा यारे सिंगसुदुम थाबा यारे को मैम असिनी अदुगा मैमदा करिगुंबा अमतंगा फोंदोकसगे मैम ममांगी इंगमथा मतमदा अइना अखोयना तौजरगा अखोय मैम लैता लायरगी युमसिंगदा अखोय कंबल से ब्लैंकेट से मैम अखोयना ब्लैंकेट 60-65 मुक 70 मुक ओइरमगदरा अखोयना येनबने मैम को ब्लैंकेट से जेली
ꯑꯃꯁꯨꯡ ꯑꯍꯥꯟꯕꯗꯗꯤ ꯕ꯭ꯂꯥꯡꯀꯦꯠꯁꯦ ꯀꯨꯟꯃꯨꯛꯇꯪ ꯌꯦꯟꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯌꯦꯜꯂꯛꯄ ꯃꯇꯨꯡꯗ ꯑꯋꯥ ꯑꯅꯥꯁꯦ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯃꯌꯥꯝ ꯑꯋꯥ ꯑꯅꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯕ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕ ꯌꯨꯝ ꯀꯩ ꯃꯑꯣꯡ ꯆꯥꯗꯕ ꯃꯌꯥꯝ ꯑꯗꯨꯒ ꯏꯟꯀꯝ ꯂꯩꯇꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯑꯃ ꯂꯩꯔꯒ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯃ ꯃꯈꯥꯏ ꯑꯅꯤ ꯄꯤꯅ ꯕ꯭ꯂꯥꯡꯀꯦꯠ ꯑꯃ ꯂꯩꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯂꯩꯖꯗꯕ ꯐꯤꯅꯒ ꯇꯧꯔꯒ ꯈꯨꯗꯩꯅꯒ ꯇꯧꯔꯒ ꯁꯨꯞꯄꯒ ꯂꯩꯕ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯁꯤꯗ ꯃꯩꯇꯩꯒꯤ ꯌꯨꯝ ꯌꯥꯝ ꯇꯥꯏ ꯃꯌꯥꯝ ꯅꯣꯡꯃ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯈꯪꯕꯤꯒꯅꯤ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯈꯛꯇꯁꯨ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯗ ꯃꯩꯇꯩ ꯈꯛꯇꯪ ꯈꯜꯂꯒ ꯃꯇꯦꯡ ꯄꯥꯡꯕ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯦꯟ ꯈꯛꯇꯪ ꯈꯜꯂꯒ ꯃꯇꯦꯡ ꯄꯥꯡꯕ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯅꯠꯇꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯑꯁꯤꯗ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯅ 65ꯃꯨꯛ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯍꯟꯗꯛꯇꯤ ꯃꯌꯥꯝ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯇꯝꯁꯨ ꯂꯥꯛꯑꯦꯀꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯄꯒꯤ ꯁꯦꯡꯊꯣꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯌꯥꯝ ꯕ꯭ꯂꯥꯡꯀꯦꯠ 100 ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯅꯤꯡꯉꯤ ꯃꯃꯥꯡꯗ ꯄꯥꯡꯕꯗ ꯋꯥꯠꯍꯧꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯍꯥꯏꯔꯤꯕ 100 ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯕ꯭ꯂꯥꯡꯀꯦꯠ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯌꯦꯟꯈꯤꯕꯗꯣ 150ꯃꯨꯛ ꯑꯣꯏꯕꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯕ꯭ꯂꯥꯡꯀꯦꯠ 100 ꯑꯣꯏꯔꯛꯄ ꯇꯥꯔꯒꯗꯤ ꯑꯂꯤꯛꯄꯗ ꯂꯨꯄꯥ ꯂꯥꯛ ꯑꯃꯃꯨꯛꯀꯤ ꯏꯁꯇꯤꯃꯦꯠ ꯑꯣꯏꯒꯗꯧꯕꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯏꯪꯕꯁꯦ ꯐꯖꯅ ꯏꯪꯁꯜꯂꯛꯑꯦ ꯑꯗꯨꯒ ꯈ꯭ꯔꯤꯁꯃꯥꯁꯀꯤꯁꯨ ꯁꯦꯡꯊꯣꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯂꯧꯔꯤꯕ ꯗꯨꯀꯥꯟ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯈꯔ ꯂꯥꯞꯄꯤ ꯑꯃꯁꯨꯡ ꯉꯁꯤ ꯑꯩ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟꯗꯨꯗ ꯑꯩ ꯆꯠꯂꯒ ꯍꯥꯏꯔꯤꯕ ꯏꯌꯥꯝꯕꯗꯨꯒꯁꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯌꯥꯝ ꯑꯃꯁꯨꯡ ꯕ꯭ꯂꯥꯡꯀꯦꯠꯇꯣ ꯑꯩ ꯌꯦꯡꯖꯔꯦꯀꯣ ꯕ꯭ꯂꯥꯡꯀꯦꯠꯀꯤ ꯄꯥꯛꯄꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯈꯛ ꯅꯝꯖꯔꯛꯄꯁꯦ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯕ꯭ꯂꯥꯡꯀꯦꯠꯁꯤꯅꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯣꯏꯅ ꯁꯦꯝꯕ ꯇꯧꯔ ꯁꯦꯝꯕ ꯃꯌꯥꯝ ꯁꯤꯒꯤ ꯕ꯭ꯂꯥꯡꯀꯦꯠꯁꯦ ꯍꯥꯏꯐꯦꯠ ꯊꯥꯔꯦꯀꯣ ꯁꯤꯗꯤ ꯌꯥꯔꯅꯤ ꯏꯪꯊꯝꯊꯥ ꯍꯥꯏꯐꯦꯠꯁꯨ ꯄꯥꯛꯑꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯕ꯭ꯂꯥꯡꯀꯦꯠꯀꯤ ꯔꯦꯟꯖꯁꯦ ꯃꯥꯅ ꯍꯥꯏꯕꯁꯦ 950 ꯀꯣ 150 ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯑꯃꯨꯛ ꯈꯤꯇꯪ ꯊꯥꯕꯗꯨꯅ 1,150 300 ꯇꯥꯅꯤ ꯍꯥꯏ ꯃꯌꯥꯝ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯡꯀꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯤ ꯊꯣꯛꯅꯀꯣ ꯍꯥꯏꯔꯤꯕꯗꯨꯒꯩ ꯁꯤꯒꯤ 1,150 ꯇꯥꯕ ꯑꯃꯒ 1,100 ꯇꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ 50 ꯃꯑꯣꯡꯗ ꯌꯨꯝ ꯈꯔ ꯑꯉꯥꯡ ꯈꯔꯒ ꯌꯥꯝꯕ ꯌꯨꯝ ꯃꯤꯁꯤꯡ ꯌꯥꯝꯕ ꯑꯣꯏꯔꯒꯗꯤ ꯈꯔ ꯑꯄꯥꯛꯄꯗꯣ ꯑꯣꯏꯅ ꯄꯤꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯖꯕꯅꯤ ꯃꯌꯥꯝ ꯑꯩ ꯕ꯭ꯂꯥꯡꯀꯦꯠꯁꯦ ꯑꯩ ꯄꯨꯔꯒ ꯂꯥꯛꯆꯩ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯀꯣ ꯑꯁꯤꯒꯤꯁꯤꯅꯤ ꯑꯃꯈꯛ ꯑꯩꯅ ꯀꯩꯅꯣꯒꯤ ꯑꯣꯏꯅꯀꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯌꯦꯡꯍꯟꯖꯒꯦ ꯍꯥꯏꯗꯨꯅ ꯑꯃꯈꯛ ꯄꯨꯔꯛꯄꯅꯤ ꯃꯌꯥꯝ ꯑꯗꯣ ꯕ꯭ꯂꯥꯡꯀꯦꯠꯁꯦ ꯀꯩꯅꯣ ꯇꯧꯏ ꯃꯌꯥꯝ ꯑꯗꯨꯝ ꯄꯥꯛꯑꯦꯀꯣ ꯑꯗꯨꯝ ꯄꯥꯛꯑꯦ ꯅꯤꯡꯊꯝꯊꯥ ꯃꯇꯝꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯅꯤ ꯁꯤꯅꯤꯀꯣ ꯃꯌꯥꯝꯁꯦ ꯕ꯭ꯂꯥꯡꯀꯦꯠꯁꯦ ꯑꯗꯨꯝ ꯑꯄꯥꯕ ꯀꯧꯗ꯭ꯔꯦ ꯃꯌꯥꯝꯁꯦ ꯊꯥꯔꯦ ꯕ꯭ꯂꯥꯡꯀꯦꯠꯁꯦ ꯑꯗꯨꯝ ꯊꯥꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯃꯥꯡꯗ ꯌꯦꯟꯕꯗ ꯐꯪꯍꯧꯗꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯒꯤ ꯃꯅꯥꯛꯇꯁꯨ ꯈꯨꯟ ꯀꯌా ꯑꯃ ꯂꯩꯔꯤ ꯑꯗꯨꯗ ꯑꯣꯏꯅ ꯑꯩ ꯆꯠꯂꯒ ꯑꯣꯏꯅ ꯌꯦꯟꯖꯒꯦ ꯍꯥꯏꯅ ꯈꯟꯖꯕꯅꯤ ꯃꯌꯥꯝ ꯃꯁꯤꯗ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕꯒꯤ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯇꯥꯛꯊꯣꯛꯆꯕꯅꯤ ꯇꯧꯖꯔꯤꯕ ꯊꯧꯒꯜ ꯑꯁꯤ ꯇꯧꯖꯔꯛꯀꯗꯧꯔꯤꯕ ꯊꯧꯒꯜ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯅꯤ ꯏꯄꯥ ꯏꯁꯣꯔꯁꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕꯗꯣ ꯑꯩꯅ ꯎꯠꯊꯣꯛꯆꯅꯤꯡꯕꯅꯤ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯗꯣ ꯇꯥꯏꯕꯪ ꯃꯥꯂꯦꯝꯅ ꯈꯪꯕ ꯑꯣꯏꯁꯅꯨ ꯑꯃꯁꯨꯡ ꯃꯌꯥꯝ ꯑꯩꯅ ꯈꯟꯖꯕꯁꯦ ꯕ꯭ꯂꯥꯡꯀꯦꯠ ꯑꯃꯃꯝꯒ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟꯒꯤ ꯕꯥꯏꯕꯜ ꯑꯃꯃꯝꯒ ꯑꯩ ꯌꯦꯟꯖꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯌꯥꯝꯗ ꯑꯩꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯌꯥꯝ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯐꯥꯎꯍꯟꯕꯤꯔꯛꯂꯤꯕ ꯍꯥꯏꯔꯤꯕ ꯑꯊꯣꯏꯕ ꯊꯧꯒꯜ ꯑꯁꯦ ꯑꯗꯣꯝꯅ ꯁꯣꯏꯗꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯉꯛꯇꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯤꯛꯄ ꯃꯤꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯃꯌꯥꯝ ꯀꯣ ꯑꯩꯈꯣই ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯈꯔꯇꯪ ꯑꯣꯏꯅ ꯄꯥꯡꯕꯤꯔꯒꯁꯨ ꯁꯣꯏꯗꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯑꯣꯏꯗꯨꯅ ꯃꯇꯦꯡꯁꯦ ꯍꯦꯟꯅ ꯄꯥꯡꯕ ꯉꯝꯖꯒꯗꯧꯕꯅꯤ ꯑꯗꯨꯕꯨ ꯃꯇꯦꯡꯁꯦ ꯃꯌꯥꯝ ꯌꯥꯝ ꯂꯤꯛꯅ ꯂꯥꯛꯑꯦ ꯃꯌꯥꯝ ꯀꯣ ꯌꯥꯝ ꯂꯤꯛꯅ ꯃꯤ 4ꯅ 5ꯅ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯃꯌꯥꯝ ꯆꯥꯎꯕ ꯁꯦꯟꯐꯝ ꯃꯊꯧ ꯇꯥꯔꯤ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯇꯝ ꯄꯣꯛꯄꯒꯤ ꯃꯇꯝꯅꯤ ꯃꯌꯥꯝ ꯑꯩꯅ ꯈꯟꯖꯔꯤꯕꯁꯦ ꯑꯩꯈꯣꯏ ꯊꯨꯡꯍꯟꯃꯤꯟꯅꯁꯤ ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯊꯥꯖꯔꯕ ꯑꯗꯣꯝꯒꯤꯁꯨꯅꯤ ꯑꯩꯒꯤꯁꯨꯅꯤ ꯑꯃꯁꯨꯡ ꯈꯪꯗꯕꯁꯤꯡꯅ ꯏꯄꯥꯒꯤ ꯑꯆꯨꯝꯕꯗꯣ ꯈꯪꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯄꯩꯁꯥ ꯊꯥꯗꯔꯒ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯒ ꯈꯥꯏꯖꯔꯒ ꯏꯄꯥꯒꯤ ꯑꯆꯨꯝꯕꯗꯣ ꯇꯥꯛꯊꯣꯛꯆꯕꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯎꯠꯊꯣꯛꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯏꯁꯣꯔꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯁꯦꯟꯐꯝ ꯑꯁꯤ ꯈꯔ ꯆꯥꯎꯕꯒꯤ ꯃꯔꯝꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗꯁꯨ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯑꯗꯨꯝ ꯐꯥꯎꯏ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯉꯝꯍꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩꯉꯣꯟꯗ ꯐꯥꯎꯏ ꯃꯌꯥꯝ ꯐꯥꯎꯖꯩ
अमसुंग मयाम दा यसिगी अपडेट पिजरके अइगी खोगी जीपे नंबर से अकाउंट नंबर से मयाम इस्ता मखा से हापचगे असिदा चांबिदुना अदोमगी अंगंब खरदंग प्रभु जीसु ख्रिस्ट की मिंगलेंदा क्रिसमस की ओइना मयाम अदोमना मतेंग पांगबिरमो मयाम आइदुना आई रिक्वेस्ट तौजरी मयाम अदोमना मतेंग पांगबिनिंगेगी आइना ब्लैंकेट से मयाम दा मतेंग पांगबे हेनगदौबनी अदोमना मतेंग पांगबिरक्तब तारगदि ब्लैंकेट से पीबसे वाटकदौरिबनी मयाम को आइसु मयाम होनजरगा दुकान मचा अमा फम्मगा लेजबगी मरमना अꯩꯉꯣꯟꯗꯁꯨ ꯁꯦꯜꯒꯤ ꯑꯗꯨ ꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯕ ꯅꯠꯆꯗꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯝꯃꯤꯟꯅꯁꯤ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯗꯨ ꯈꯪꯍꯟꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯖꯤꯄꯦ ꯅꯝꯕꯔꯁꯦ ꯑꯩ ꯄꯤꯖꯔꯝꯒꯦ ꯑꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯣ ꯑꯩꯉꯣꯟꯗ ꯅꯠꯇꯦ ꯑꯗꯣꯝꯅ ꯃꯇꯦꯡ ꯇꯧꯒꯗꯧꯔꯤꯕꯁꯦ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯏꯪꯊꯝꯊꯥ ꯃꯇꯝꯗ ꯕ꯭ꯂꯥꯡꯀꯦꯠ ꯁꯨꯞꯅꯤꯡꯉꯥꯏꯒꯤ ꯂꯩꯖꯗꯗꯨꯅ ꯐꯤ ꯁꯨꯞꯇꯨꯅ ꯃꯈꯥꯗ ꯍꯤꯞꯇꯨꯅ ꯂꯩꯕ ꯐꯃꯨꯡ ꯂꯩꯖꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯌꯥꯝ ꯃꯈꯣꯏꯗ ꯃꯇꯦꯡ ꯑꯣꯏꯒꯗꯧꯕꯅꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯅꯤꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯁꯣꯔꯕꯨ ꯃꯈꯣꯏꯅ ꯊꯥꯒꯠꯀꯗꯧꯕꯅꯤ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯄꯨꯝꯅꯃꯛꯄꯨ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯃꯇꯦꯡ ꯇꯧꯔꯒꯗꯤ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯌꯨꯝ ꯆꯥꯝꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯏꯁꯣꯔꯅ ꯉꯝꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯇꯥꯕꯤꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯍꯦꯟꯅ ꯍꯦꯟꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯆꯥꯟꯕꯤꯗꯨꯅ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯌꯥꯝꯅ ꯁꯤꯌꯔ ꯇꯧꯔꯤꯉꯩꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯁꯤꯌꯔ ꯇꯧꯗ꯭ꯔꯒꯗꯤ ꯃꯇꯦꯡꯁꯦ ꯂꯤꯛꯄ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯩꯅ ꯕ꯭ꯂꯥꯡꯀꯦꯠ ꯆꯥꯝ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦ ꯃꯌꯥꯝꯅ ꯌꯧꯗ꯭ꯔꯒꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯂꯥꯛꯇ꯭ꯔꯒꯗꯤ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯧꯒꯜ ꯑꯁꯤ ꯑꯩ ꯏꯊꯟꯇꯅꯤ ꯃꯌꯥꯝ ꯁꯦꯡꯅ ꯍꯥꯏꯖꯔꯒꯗꯤ ꯑꯗꯨꯒ ꯑꯗꯣꯝꯁꯤꯡꯒꯤ ꯃꯇꯦꯡꯗꯒꯤꯅꯤ ꯉꯝꯖꯕꯅꯤꯀꯣ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯁꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯤ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯈ꯭ꯔꯤꯁꯇꯗ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯇꯦꯡ ꯅꯤꯖꯕꯅꯤ ꯑꯗꯣꯝꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯗ ꯑꯥꯃꯦꯟ